lamdam asagi mama mapa oiribasingna laingak semnanaba ngauduna leiringai maitesingdi mutkadawre hairi Nomadi lambi farakini khanduna chatri khunaugi nahasingna komla pak sanna thaba hongna hore Kurumjari STB Pawmiling tabiribasingbu taram nauchari pausandokna pijari Lamdam asagi mapi mapa oiribasingna laingak semnanaba ngauduna leiringaida maitesingdi mutkadawre wafam asing asi New Chekon da leiba New Chekon Bazaar Women Society Nongpok Inkol Meira Paibi amadi IDP Singapuna lambi thingbagi changsinba khongjang amada New Chekon Bazaar Women Society Nongpok Inkol Meira Paibi Secretary Huidrom Malini na phongdokhibane mahakna makha taraduna ngarang fogokchau ikhaida kuki militant singna maitai khultamna masing Lakngamdana nongmai amadi bomb kapsilakpa matamda mafam aduda laiba security personnel singna makoibu athingba pibagi mahutta yengduna laithokpa mama oibisingna pende khul ngakpa icha singdagi fagatkiba khulai athuba matamda kusinnagadabani kuki militant sing control tauba ngamdraba security personnel sing mayumda halankro khul ngakpa icha singda matik chana khodai sinaduna iramda masi ngakhalasi haiki Malam dinya, mandi IDP ga, aku merah IDP ga, pun ini. Pulis me ami tapak sila loy lay basing dana kenta lay bida ba maram de pagsaga ikayda sang bayari na sanga ba matung dana say kukina ako isi bunga say haning ba matam da hapa haning ba matam da paba maram de kay gino habda ako isi mapi mapalay di basing siya ako kenta ko kan bidra bra pa bidra mo ina sarkar siyem na ba adu tawno ba tawlay day ba mo gina hausi ko ming tawrani hay doga uka khara pharani ara paye khara pharani adu ka mo ina sisi automatic khulai maya mo no sisi dari se bom to maya ma tawri se bona kay bhabidra mo tawri se kari no ba kuki me azu bona Taruga sana pangga taruga cun maraga maitai silo sana patauri raba isa singi lokon ki bekulai tu putobi rao mama aku na mang tharaga ne aku lo san mama na airage Nomadi lambi farakini khanduna chatri khunaugi nahasingna komla paksana thaba hongna hore matik chaba training taudabana laina tina laktuna mahi chaba horakpada pambi lepkang kangduna shirakpa yaubada ngakthokpa haitabadagi longmi singkokta khut hapna hore Hanagi yumgi akoiba komla thaba chanai khanglagasu lambi thong fataba yonfamgi awaba leibana paksana thanaramde haurakliba nahasingna lambi thongdi nongma fajarakani pothok hena puthokani haibagi wakhalonda paksana thaba horakpani Horticulture Department na matik chaba training pibirabadi pothok fajana puthokpa ngamgani haibagi thajaba thamhori hiramasida paudamama Transportation ki shukha thaina gi ahan singna adu waba gi ko adu gi damak shukha jiba haiba tare adu yam tharol kari kana gira haiba gi si mai wakhan nonda adu leiba gi ni hojik ji koi naha sing kha thokpa matam da ko hojik ji as thaba kanai nongma na tadi nongma di soidana lambi budi lakadamni haiba gi thajaba lerga thaba hawpani Gari lambi fatabni na ko ako gisi commercial da adum export tawbasi di yam waye mi atokpa khungi mi sing lakraga khra sida leibiba aduna income oiba hojik di lambi si season leye hojik winter season sida di gari nampu da khra chatpa yabni na khra di hojik di ukhur da di transport tawba hore farm makti nati inkhon da ko asiman thanaye khun praja yam si ko adum thanaye adugo akoina at least chahiya mada 30-40,000 di tan bangami Pamba chahi su le wala de don lising ani hum su thokpa le adu khan thab su le mum da ko komla si aina thaba si ko hojik di pambi kunmak di siga dore adu tin khan kumba adum ka adu kari hidak sijina gira habdu akhoi di khangdamni na training kumba piradi ko amuka hina phaja thokani aduga export ki tamak chu na hina yang phangani so koi di si
ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯔꯗꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯆꯥꯎꯅꯁꯨ ꯇꯧꯕ ꯉꯝꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯤ ꯉꯝꯗꯕ ꯂꯧꯁꯨ ꯌꯧꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯇꯧꯕ ꯀꯔꯤꯒꯨꯝꯕꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯥꯇ꯭ꯔꯤꯛ ꯈꯨꯅꯧ ꯑꯁꯤꯗ ꯀꯣꯝꯂꯥ ꯊꯥꯔꯛꯄ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯀꯣꯝꯂꯥ ꯊꯥꯔꯛꯄꯗꯣ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯌꯣꯟꯐꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯄꯥꯜꯂꯒꯁꯨ ꯀꯗꯥꯏꯗ ꯌꯣꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤna ꯂꯝꯕꯤꯁꯨ ꯐꯠꯇꯕꯅꯤna ꯄꯨꯔꯒ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯥꯝꯕꯤ ꯑꯃꯅꯤ ꯊꯥꯔꯝꯕꯗꯤ ꯉꯁꯤꯗꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯅ ꯊꯥꯕꯨ ꯊꯥꯔꯒꯗꯤ ꯂꯝꯕꯤꯁꯤ ꯅꯣꯡꯃ ꯁꯦꯝꯖꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯣꯝꯂꯥꯁꯤꯡꯗꯨ ꯊꯥꯔꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯐꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯀꯅꯤ ꯑꯃꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯇꯥꯔꯛꯑꯀꯥꯟꯗ ꯀꯔꯤ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯥꯜꯂꯤꯁꯦ ꯐꯖꯅꯗꯤ ꯄꯥꯜꯂꯦ ꯑꯗꯨꯕꯨ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯁꯨꯃꯥꯏꯅ ꯊꯥꯒꯗꯕꯅꯤ ꯃꯆꯤꯟꯖꯥꯛꯁꯤ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯥꯛꯄꯤꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯊꯕꯛ ꯁꯨꯖꯅꯤꯡꯕ ꯅꯍꯥꯁꯤꯡꯅ ꯑꯁꯨꯝꯅ ꯀꯣꯝꯂꯥ ꯊꯥꯕꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯏꯕꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯤꯔꯒ ꯆꯥꯇ꯭ꯔꯤꯛ ꯈꯨꯅꯧ ꯑꯁꯤꯗ ꯁꯤꯒꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯂꯝ ꯀꯣꯝꯂꯥ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯇ꯭ꯔꯤꯛ ꯈꯨꯅꯧꯒꯤ ꯀꯣꯝꯂꯥ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯂꯥꯛꯑꯒ ꯃꯇꯧ ꯀꯔꯝꯅ ꯀꯣꯝꯂꯥ ꯊꯥꯒꯅꯤ ꯀꯔꯝꯅ ꯆꯥꯊꯣꯛ ꯑꯐꯕ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯆꯨꯝꯕ ꯂꯩꯉꯥꯛꯅꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯊꯥꯖꯕꯗ ꯂꯩꯖꯩ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯑꯖꯤꯠ ꯂꯩꯍꯥꯎ ꯊꯕꯛꯒ ꯂꯣꯏꯅꯅ ꯄꯥꯎ ꯇꯝꯖꯔꯤꯕ ꯅꯤꯡꯊꯧ ꯁꯥꯟꯅꯖꯕ ꯃꯤꯇꯩ ꯆꯥꯇ꯭ꯔꯤꯛ ꯈꯨꯅꯧ ISTV ꯅ꯭ꯌꯨꯁ ngarang numidang torbungda bom amadi nongmai kapsilakhi haiba adu ngasi mafam adugi miyamna labukta chatuna yenglubada bom pokhai khibagi mafam ama leiramba thengnare haire Manipur ge DGP na ngarang Churchanpur da chatuna district adugi fibam yengshinbaga loinana Churchanpur SP gi conference room ama hangdokre security force ki mifam ama su pangthokre district adugi civil society organization singa unaduna Manipur ge hauzik oriba fibam gi matangda khana nainakre National Highway 37 Imphal Juribam lambi gi khongsang mayaida Bolero pickup gari ama accident thokpada mioi ama leikidre mioi manga asok apan nangkre Thogdok asi ngarang numidang pung taruka minute kuntra nipan rom taba matamda thokibani gari adugi registration number AS01PC2403 ni Airtel Telecom ge matching sing pudana lakhibani hari Bolero adu uchiwagi santheldage Mohammad Asmir chahi kunmanga kauba mioi amana thorakhibani hari Asokpa Singh 143 Suba Battalion CRPF ke ambulance na Makhan Hospital Noneda pukhalakhi hari Huzig ating babre amatang longminasi Free varicose veins consultation camp Lakliba December ki tarik tara nipan dagi kun bhawba ayuki pung tara dagi nungthil gi pung ama bhawba free varicose veins camp pangthok chagadauri surgery tawdana amadi ahinglek tana endovenous laser treatment EVLT tawba oibana nabagi chang hantali loinana dakpham su lehende adomna khongda singli chakthopagi layong asi leibiragadi khudong chaba silobi hongna bagi damak Caesar Hospitals Langkol natraga pizariba contact number asida pau phawi raknaba ganganjari Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Give him a key, you know. As a become Sige yung say, next time, tinacheksin na laksilaga tamko ba ni ne? Dadarang se, juhar habaga am takidarbo. Asum na, mayam na machalbog na option lugum. Masige yung masibog, aso yung antok ka dapat agi, next time, tinangap seli. Next time, juhar habaga yung antok na nabasim ba ni? Zaman technology siya naman na, concrete katok na tinago matanda, kapamil ang magpihena hinggal adli. Next time, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break ki matung makha tarakpa pauda
Ukhrul Police Forest Department BSF Assam Rifle amadi NAB gi apunba kangbu amana Ukhrul ge Yaulen Lamnai Chingfai area da lam ekar nifu nipan rom Poppy Tharamba Pambi Singh Yanthatuna Manghan Kre Haidi. Amaromda Ukhrul gi LM Block area da ekar kuntra nithoi romda Tharamba Poppy Pambi Singh District Police Forest Department Taruk Suba Manipur Rifle amadi Taranipan Suba Assam Rifle ki kangbu amana Yanthatuna amang ata thokan Kre Haidi. Aroibada maroiba paw mukana pizari. Lamdam masagi mapi mapa oiriba singna lengak semna na bangauduna leiringaida maitei singdi mutkadaure haidi. Amasung nongmadi lambi farakini khanduna chatrik khunau gi naha singna komla park sana thaba hongna hore. Kuzik fawogi na STV na pizza ba paw matang asta lushinjare midyang tabir bapna mapu amukana krumjari.